ꯑꯁꯤꯒꯤ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯦꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯡ ꯍꯥꯏꯇꯥꯔꯦ, ꯁꯤꯗ ꯂꯝꯕꯤ ꯆꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ. ꯂꯝꯕꯤꯁꯤ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯐꯥꯎꯕ ꯌꯥꯕ ꯂꯝꯕꯤꯅꯤ. ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯕ꯭ꯂꯣꯛ ꯇꯧꯔꯦ. ꯑꯗꯨꯅ ꯄꯨꯡꯂꯪ ꯂꯪꯉꯤꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯤ. ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯕꯗꯤ ꯅꯠꯇꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯄꯨꯔꯥ ꯍꯞꯇꯥ ꯑꯃ ꯂꯦꯞꯇꯕꯤ ꯇꯥꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ खितंग लूबना लेदों माले सोमना तोजरा थांगला तोजरा nga phare soralu somda ju phare soralu bai khille oi ba ina keba sing ni nakan thelo kong je kitang ada jadre manipur gi mafam amada haib dare kogi keba sing gi singmang ki asam phel le badi mamang dai tare lambi je si condition le re marakta lambi tawkhai raga dum gai chappa yadre lung lokta ki type le gre sidi le jina keba sing gi asam phel ni ar kangun ni kono lom de gi sing gi thangna sing ni lange khong pun makse ising iru chendre inai ngata chele manipur je hanadi am kan ising chawbagi phibam ji am thina nemam handak ki chai amani sida yamna hengalle idi lambi thong je sarkar na matik chana semda bhai tare du upai lete sattabdi yade chana mohana bada tawkhai lambi me loi tawkhai ga le kitang aru phim de le lang lambi gi condition dam tiang biu si thang ya roidra adu sum thokar jaira ba kya ke sukadi koina chalu bada thengna rakpa awa nongai habi tare nong chingi matam nina ising jina lambi punamak sida boile bak channa ising ase chatkre wailete तो हल्ले का चलता रहा गाड़ी की डिमांड नहीं है तो क्या का इधर से देखना है ये मैं कुछ नहीं थोड़ा भगवान BC यादव मरमना lambi se yamna lerak menung ai tare sini khara fare lambi
ꯑꯩꯈꯣꯏꯅ ꯆꯠꯄꯁꯨ ꯍꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯣꯏꯂꯥ ꯊꯥꯔꯕꯅꯤꯅ ꯈꯔ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦꯀꯣ ꯅꯣꯡꯒꯤꯗꯤꯕꯣ ꯐꯖꯅ ꯃꯪꯉꯤ ꯑꯗꯨꯁꯤꯅ ꯑꯃꯨꯛ ꯍꯩꯔꯛꯄ ꯀꯥꯟꯗꯗꯤꯀꯣ ꯆꯨꯕꯗ ꯑꯗꯨꯝ ꯐꯤꯕꯝꯁꯤ ꯈꯔ ꯂꯨꯅꯦꯕ ꯑꯩꯗꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕ ꯑꯗꯨ ꯌꯥꯝ ꯊꯥꯒꯠꯂꯨꯅ ꯍꯥꯏꯕ ꯃꯣꯏꯅꯀꯣ ꯑꯁꯨꯝ ꯃꯔꯛ ꯃꯔꯛꯇꯁꯤꯗ ꯂꯝꯕꯤꯁꯤꯅ ꯇꯧꯔꯤꯁꯦ ꯒꯥꯔꯤ ꯑꯆꯧꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯌꯨꯝꯂꯛ ꯐꯥꯎꯕ ꯄꯨꯔꯥ ꯊꯔꯣꯏ ꯇꯥꯡꯒꯅꯤ ꯈꯟꯕ ꯑꯩꯈꯣꯏꯅ ꯎꯗꯕꯩꯅꯦꯕ ꯈꯨꯠꯅ ꯃꯥꯔꯀꯥꯟꯗꯀꯣ ꯑꯗꯨꯕꯨ ꯆꯤꯡ ꯃꯊꯛ ꯑꯣꯏꯕꯁꯤꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯆꯤꯡꯂꯣꯝꯗꯒꯤ ꯆꯤꯡ ꯃꯊꯛ ꯁꯥꯕ ꯌꯨꯝꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯔꯝꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯍꯥꯏꯗꯤ ꯅꯣꯡ ꯆꯤꯡ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯇꯣꯉꯥꯟꯅ ꯌꯨꯝꯊꯣꯡ ꯄꯣꯏꯟ ꯇꯥꯕꯁꯤꯡꯗꯤ ꯈꯔ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯈꯔ